North East People's Party haidana hena mapang kan nabigi demakta North East ki demakta choba regional force ama sagatnaba honak sina mai pakpa taragadi Manipur gi political scenarios da achoba ahong ama sapu ama lakpa yabra haiba wafam ama leibra oza kamai ninge masi matang NPP National People's Party dagi NIPP da ulopoi wafam si taseng na masi yamna maroi ba koi North East ki oina political dynamics da ahongba lakpa ya bukong thang amani haini yeng bi NPP si akoi gi hojik president oiba mahaki pabung haide akoi puno sangma mahakna linkalambani aduga madugi mamangda akoi Maharashtra gi yabda kanna power haiba political leader Congress tigi makoi matamamada tola kanda sa NPP si semakibani adu Maharashtra gi akoi gi hajiki bagi political leader du di mo atopa political party amada sauro laikrabani na NPP ki magi area of kadosi National People's Party haragasu maroina North East concentrate tamna tarokagi magi geographical location ma lakpagi post akoina ui aduga hojikna sai North East ki leiba political force ma CMC highway wafam si akoi Nagaland gi hojik chief minister oi bisik tanatana akoi Tripura gi akoi Maharaja masamagna yam kanna akoi karigi damakta North East koi bapun ba political force ama pit lairoi doribano haidana akoi mamangi patam kaya dagi mahaki achauba influence ama su yawi aduna haiba Tripura gi amadi Meghalaya gi moi leader ani sina punsala kanda NIPP gi poraba lakpasi North East ki leiba state tarit asi punsan bangamagati regional party da haibatai aduga sigi leiba region si achauba yamna powerful oiba force ama oiba ngamgani haibigi wafam adudagi lakoi na khali aduga NPP gi makoi gi political position si makoi na kanoda akoi gi BJP ki ruling alliance da yawa taraga su yamna critical oina asai BJP si hekta akoi support tawre haga tumina leibagi wafam oide makoina matang da akoi gi BJP gi Syrian Biren na lusing ba lengak asigi mahaki asoiba aduga mahaki karosik daidi chief minister Biren toogadi makoina support tawgani aduga mahaki administration aduga Delhi gi akoi gi Delhi da ID makoi Delhi na hai katang tawbagi bongda lakpa akoi administration asi yaningde haidana tawakanda makoi hai balengak sigi withdraw tawkibagi posi laikre aduna mo yam political position ama lawraga Manipur gi issue se isda akoi gi accountability amadi responsibility fixed tawnanabagi thaudang si moi lawraga lei hana lawi aduna Manipur gi NPP si su masing yamna karami bani aduna makoi ga punna North East oiba haiba sa NIPP ba lakani haiba si gi yamna maroiba political significance ama tungda ubangamgani hana thamjage